Malemgi oina lanmigi khutlaida khwaidagi mapangal kanba leibaksingi manung ama oiriba Russiana yumthangnariba Ukraine da landakhrei matam kaya lanthokpa yaba mongda muknaduna laklaba matung Russiagi President Vladimir Putin na television gi khuthangda landaragani hain hek lauthokkiba Russiana Ukraine da landaba hokibani ayuk anganbadagi hauna Russiana missile kaya Ukraine army gi military base singda hana landaba hoki haide missile kaya kapsinduna landaba duga Ukraine taret lomsi kibaga loinena miyoi kaya asokapan nangkhre haire Russia gi lanmi lak anirom na Ukraine gi border da military vehicle kaya kaloina ba laibaga siga yumthangnari ba Belarus tagi Ukraine lansin ba hokre haire landarak pasin amaram oiraga Ukraine gi president Volodymyr Zelensky na laibak aduda martial law lauthokkibaga loinena Russia gi lanmi sing thengnana basem sakre nakalamarom da Russia na landaba sigi mayokta European Union na Russia gi mathakta anoba sanction kaya thamjinaba khanaba hokre haire